ꯃꯆꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯍꯩ ꯆꯛ ꯍꯥꯏꯕꯁꯦ ꯍꯧꯒꯗꯧꯔꯦ꯫ ꯍꯩ ꯆꯛ ꯍꯥꯏꯕꯗꯤ ꯏꯄꯥꯒꯤ ꯆꯛ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯡꯕ ꯆꯛ ꯑꯣꯏꯕ ꯃꯔꯝꯅ ꯑꯅꯩꯕ ꯏꯁꯤꯡꯅ ꯃꯌꯥꯏꯗ ꯆꯦꯜꯂꯤ, ꯑꯔꯨꯕ ꯏꯁꯤꯡꯅ ꯃꯇꯥꯏ ꯃꯇꯥꯏꯗ ꯆꯦꯜꯂꯤ꯫ ꯑꯣꯏꯗꯕꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯔꯤ, ꯁꯟꯌꯥꯝ ꯄꯥꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ꯫ ꯖꯨꯛ ꯑꯁꯤꯗꯗꯤ ꯀꯅꯥꯅ ꯀꯅꯥꯕꯨꯁꯨ ꯈꯛ ꯊꯥꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯁꯥꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯍꯧꯖꯤꯛ ꯌꯨꯝꯗ ꯈꯔ ꯍꯟꯖꯤꯟꯕ ꯍꯧꯈ꯭ꯔꯦ, ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯖꯒꯥꯁꯤꯡꯗ IDPꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯒ ꯃꯗꯨꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯐꯣꯜ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯥꯅ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯆꯪꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯕꯅꯤ꯫ ꯍꯧꯖꯤck ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ, ꯔꯤꯛꯁ ꯌꯥꯝꯅ ꯋꯥꯡꯕ ꯈꯔꯈꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯌꯥꯎꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃ ꯂꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ MLAꯁꯤꯡꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤꯑꯣꯏ 4 ꯑꯃ ꯅꯠꯇ꯭ꯔꯒ 5 ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯦ ꯃꯁꯤꯗꯗꯤ IDPꯁꯤꯡꯅ ꯈꯛ ꯍꯟꯖꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯂꯥꯛꯂꯤꯕ 2027ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯁꯤꯗ ꯍꯟꯖꯤꯜꯂꯨꯕ IDPꯁꯤꯡꯗꯣ ꯌꯥꯝꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯏ ꯑꯃꯁꯨꯡ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯍꯦꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯁꯨꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯔꯤꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯀꯥꯎꯊꯣꯛꯄ ꯇꯝꯅꯁꯤ, ꯅꯤꯡꯁꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯒꯨꯝꯁꯤ, ꯑꯗꯨꯒ ꯀꯟꯗꯦꯝ ꯇꯧꯔꯤꯒ ꯍꯥꯏꯕ ꯁꯨꯝꯕ ꯋꯥꯍꯩ ꯈꯔ ꯇꯥꯕꯗꯒꯤ ꯍꯦꯟꯅꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯕ ꯑꯩꯈꯣꯏꯗꯅ ꯃꯥꯡꯖꯍꯧꯒꯅꯤ꯫ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯉꯒ ꯀꯔꯝꯅ IDPꯁꯤꯡ ꯍꯟꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯗꯣ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯅ ꯂꯧꯕ ꯗꯤꯁꯤꯖꯟ ꯑꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤ꯫ ꯇꯨꯡꯗ ꯑꯁꯣꯏꯕ ꯀꯌꯥ ꯊꯣꯛꯂꯛꯇꯅꯕ ꯍꯥꯟꯅꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯟꯖꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯨꯕꯗꯤ ꯉꯝꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ IDPꯁꯤꯡ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯧꯑꯣꯡ 3 ꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯈꯜ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯍꯥꯟꯕꯗ NRC ꯆꯠꯅꯍꯟꯕ, ꯑꯗꯨꯒ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡꯁꯦ ꯐꯖꯅ ꯈꯟꯇꯣꯛꯈꯤꯕ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯦ ꯂꯧꯊꯣꯛꯄ, 3ꯁꯨꯕꯗꯅ ꯅꯦꯛꯁꯂꯥꯏꯠꯁꯤꯡꯗ ꯆꯠꯊꯈꯤꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ꯫ ꯃꯈꯜ 3ꯁꯦ ꯌꯥꯎꯗꯅ IDPꯁꯤꯡꯅ ꯅꯦ ꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯇꯧ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ꯫ ꯇꯧꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯝꯂꯒꯗꯤ ꯉꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯦ ꯅꯍꯥꯟꯅꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯚꯣꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯇꯝꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯣꯔꯦꯗ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯁꯤꯗ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯊꯧꯑꯣꯡ 3 ꯑꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯆꯪꯅꯅꯕ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯃꯇꯝꯗ ꯅꯦ ꯇꯥꯅ ꯂꯩꯕ ꯐꯪꯒꯗꯒꯦ ꯑꯗꯨꯒ ꯅꯦ ꯇꯥꯅ ꯆꯠꯄ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯃꯈꯜ ꯈꯔꯗꯪ ꯄꯟꯖꯔꯛꯀꯦ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯑꯣꯏꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ, ꯑꯅꯤꯁꯨꯕꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅ ꯊꯥꯗꯣꯔꯛꯂꯒ ꯁꯦꯂꯦꯟꯗꯔꯒ ꯇꯧꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ, 3ꯁꯨꯕꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯇꯩꯅ 10 ꯁꯨꯅꯒ ꯀꯥꯕ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝ, ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯒ 4ꯁꯨꯕꯗꯅ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀ ꯀꯥꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯣꯏꯕ ꯌꯥꯏ꯫
ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯄꯟꯖꯔꯤꯕ ꯃꯈꯜ ꯃꯔꯤꯁꯦ ꯂꯣꯏꯅꯃꯛ ꯑꯣꯏꯊꯣꯛꯄ ꯌꯥꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗꯥꯐꯝ ꯑꯣꯏꯁꯤꯜꯂꯛꯄ, ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ, ꯑꯁꯥꯝꯗꯒꯤ, ꯕꯤꯍꯥꯔꯗꯒꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ, ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯒꯤ ꯅꯦꯄꯥꯂꯤꯁꯤꯡ ꯌꯥꯎꯅ ꯃꯊꯪ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗꯒꯤ ꯂꯦꯞꯇꯅ ꯕꯁ ꯇꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯇ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯍꯦꯛ ꯐꯪꯕꯗꯒꯤꯗꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡꯅ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯍꯦꯟꯀꯠꯂꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯟꯒꯠꯂꯛꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯖꯤꯔꯤꯕꯥꯝꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯀꯥꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯍꯦꯟꯃꯟꯂꯛꯄꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯗꯨꯅ ꯚꯣꯠ ꯀꯥꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯅ ꯇꯞꯅ ꯑꯁꯨꯃꯛ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯐꯥꯎꯕ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡꯅ ꯚꯣꯠ ꯀꯥꯕ ꯉꯝꯂꯛꯈꯤꯒꯅꯤ꯫ ꯇꯁꯦꯡꯅ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯂꯥꯛꯇꯅ ꯆꯨꯝꯅꯒꯤ ꯔꯦꯜꯋꯦ ꯂꯥꯏꯟ ꯂꯥꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯇꯥꯟꯖꯥꯁꯤꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯝꯃꯣꯗꯤꯇꯤꯁ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ, ꯈꯕꯔꯒꯤ, ꯀꯔꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯒꯤ ꯒꯨꯗꯁ ꯇ꯭ꯔꯦꯟꯁ ꯑꯃ ꯉꯁꯤ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯊꯥꯕꯤꯔꯛꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯇ꯭ꯔꯦꯟ ꯆꯪꯉꯛꯄꯒꯤ ꯑꯐꯕ ꯐꯠꯇꯕꯗꯨ ꯅꯠꯇꯦ, ꯇ꯭ꯔꯦꯟ ꯆꯪꯉꯛꯄꯗꯒꯤ ꯄꯨꯁꯤꯜꯂꯛꯀꯗꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯉꯛꯀꯗꯕ, ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯀꯗꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯀꯗꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯑꯣꯟꯕ ꯀꯌꯥꯕꯨ ꯇꯨꯡ ꯀꯣꯏꯅ ꯁꯥꯡꯅ ꯎꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ, ꯀꯪꯂꯩꯄꯥꯛꯀꯤ ꯁꯛꯇꯝꯕꯨ ꯀꯥꯏꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔꯗꯨꯅꯤ ꯉꯁꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯃꯊꯧ ꯇꯥꯔꯤꯕ ꯂꯤꯗꯔ ꯑꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤꯗꯤ ꯃꯔꯦꯞ ꯊꯨꯝꯅ ꯁꯦꯟ ꯄꯥꯏꯔꯕꯁꯨ, ꯅꯤꯡꯊꯤꯕ ꯐꯖꯕ ꯌꯨꯝ ꯁꯥꯔꯕꯁꯨ, ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯥꯔ ꯇꯣꯡꯂꯕꯁꯨ, ꯁꯦꯜ ꯍꯥꯏꯕ ꯁꯦꯜꯁꯤꯇꯪ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯝꯗ ꯃꯔꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯩ ꯏꯛꯄꯒꯨꯝꯅ ꯏꯛꯂꯒ ꯀꯔꯤꯒꯨꯝꯕ ꯇꯨꯡꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯂꯩꯕ ꯉꯝꯕ ꯂꯤꯗꯔ ꯁꯥꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯥꯗ ꯂꯣꯟꯅ ꯅꯠꯇ꯭ꯔꯒ ꯐꯣꯡꯅ ꯑꯣꯛꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯒ ꯍꯦꯟꯅ ꯂꯦꯝꯅꯕ ꯑꯃꯒꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯄꯥꯛ ꯅꯤꯡꯕ ꯂꯤꯗꯔꯅꯣ? ꯀꯔꯤꯒꯤꯅꯣ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯁꯤꯜꯂꯛꯂꯤꯕ ꯃꯩ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯨꯊꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯇꯒꯤ ꯈꯟꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗꯨꯅꯅꯦ ꯃꯥꯡꯑꯣꯏꯅꯔꯒꯅꯦ ꯀꯪꯂꯩꯄꯥꯛꯁꯦ ꯇꯥꯡꯒꯣꯏ ꯇꯥꯅ ꯑꯣꯟꯅ ꯃꯥꯡꯈꯤꯅꯕꯗꯤꯅꯦ ꯈꯛꯁꯤꯟꯒꯅꯤ꯫ ꯂꯨꯆꯤꯡꯕꯤꯅꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠꯁꯦ ꯀꯣꯔꯣꯡ ꯆꯥꯛ ꯌꯨꯡꯂꯛꯀꯗꯧꯔꯕꯅꯤꯀꯣ ꯀꯪꯂꯩꯆꯥꯁꯥ꯫ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯗꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ, ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ꯫ ꯂꯩꯔꯛꯂꯤꯕ ꯂꯥꯟꯐꯝꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯎ, ꯃꯨꯟꯅ ꯇꯥꯎ꯫